Image PAODAM meeting tabi di basingbu ahan bamakta da taramna okchabaga lonena numaitheng kunje soina kurumjari ngasigi maroi ba PAODA sanaroi singna sanabada kaba amadi poba haibasi mahausani adubu khwaidagi maru oribadi best performance pi baduni haina chief minister na fongdokre Maitei Lipun gi leader Pramod Changi mathakta non-bearable warrant issue tawrakpada Maitei Churches Advocacy for Peace and Development na yaningdaba fongdorpli Loinena Railway Protection Force RPF ki constable amana Jaipur Mumbai Central Superfast Express train da thabak tawba mahaki senior ama Muslim ahum nongmaina kapna hatkre mapungaba paw lobirasi Chief Minister N.B. Haikre sanaroi singna sanabada kaba amadi poba haibasi mahausani adubu khwaidagi maru oribadi best performance pibaduni wafam asi gawada pangthokadoriba contratare suba national games ta saruk yagadaba Manipur gi contingent sing lamthabagi thorom amadi yaifom thaujal pibagi thorom Chief Minister gi darbar hoda pangthokpagi thoromda mahakna fongdokhibani Manipur Olympic Association na sinduna ngasi pangthokhiba thorom maduda Manipur gi federal Chief Minister na Manipur ki contingent asigi Chief Demission Oriba Bovi Waikhomda Khosinaduna Chief Minister na makha takibada Manipur ki sanaroi singna national amadi international level da achowa fida kanba ngamlibasi lekai ki club sing sport association amadi sports department da leriba singna kathokpaga lonena hotnabagi mahini Chatliba team asi unity leina leader amagi makhada discipline leina chatpiu matam aduda soidina maipak pangamgani haiki 26 kumbam de khoi Manipur yok ya boy adu khoi de medals yam angbagi sangs lei hayuni adu madumo isona sanbu osunu madumo mangolo isunu ai ge habu khoi suguma team chatpa group chatpase yam lubune ai ge arnes appeal khoi unity lebiba aduga leadership amagi makhat sesib dimission ko bobi no idore dudi what bobi gi saliba leader dugi makhat mayam se with discipline follow to Tharamoduda Youth Affairs and Sports Minister Govindas Konthozamna fongdokhibada ing lisingamaga chamapan marfuta nipan lisingamaga chamapan marfuta mapan da Manipur National Games da overall team champion oikiba adugumna handaki games asidashu maipakpa oiba ngambiu haiki handaki contratare suba national games asida Manipur gi mioi changa humfurom saruk yagadoriba asida nupa sanaroi chamaga marifu nupi sanaroi chani kuntaruk coach Hutara Taruk, Team Manager Yankai Taruk, MOA gi official amadi mioi kunithoi puna saruk yaduna lamthaki bagi thorom asida MLA TH Arun Kumar, KH Ibomcha, TH Yam Kumar amadi MOA gi official singsu saruk yaki. Manipur gi border town oriba Moreda Manipur Police ki special commando singna ngasi ayuk pung mapalnom tabada khongna patrolling satpada Myanmar macha hum phari faraba Myanmar macha hum adudi khamkhenthang guite sahi kunmanga apokpa pauchindan guite namfalong saubua to Myanmar ong me sahi kuntra apokpa me aw tamu saubua ten dagi amadi Aung sahi kun mga apokpa u mau tamu shabwa 11 Myanmar dagini makoi ahumasi haujik Manipur asida thokliba landa mayum makai mei thadokraba yum singdagi furniture gi potlam electric generator ne chingba potlam kaya huran ba lakpa oigani haina thajanari faraba mioi ahum makhata ba wahang pang chathanaba More police station da khosina kre thaudok asi organization kharana More town da state
पुलिस अमदी कमांडो सिंह डिप्लॉय तौबा यारोय हाइना प्रोटेस्ट तौरिंग चेरक्ता थोखिबनी हाइरी Delhi Best Toba, Maitei Heritage Welfare Foundation Nangasi Kaksing District ki Elang Khangpokpi, Mayay Mandap ta Hangliba Relief Center Amashung, Thongjang Maning Ching da Hangba Relief Center da Hakteng na Chatuna Blanket Yaw na Chan na Thaknaba Polam Amashung, Kang Hidak na Chingba Polam Sing Mating Pangkre, Hariba Relief Center ani aduda Maru Oina, Serok Sugunu Tangjing Kunjaw Amashung Napat na Chingba, Ko Singi Awaba Taraba Miwe Sing, Changja from Laura Lady, Haukiba Me Kunipanda Kuki Sing na Hariba Ko Sing Asida Landarak Laga, Yum Kai Kaya Paktak na May Taba Danatana Shero, Dagi Chatpa Ngamdraba Hanubi Amafawa Hing na May Tad na Hatkibani. Ngasigi Mating Pangba Aduda Saru Yaraduna, Maitei Heritage Welfare Foundation ki member Konjengbam Saman Hai, Me Humdagi Haurakiba, Furup Anigi Unkatnaba Sina Maram Oiraga, Awaba Taraba, Maitei Ichil Inausing da. MHWF na lep na mating pang na lakpagi saruk ama oina haujik ningtham tha changlakpa asiga iroina na relief center da leriba ahal sing nupi amadi angang singda ayingba ngakthoknaba blanket sing yauna atei folam sing mating pang bani makhata na su mating pang khigani haiba wafam thambaga loinana haujik thokliba lal asi India amasung Manipur lengak na athuba matamda waroshin ama puroknaba hotnabiu haiki da leiba mayamji akoina government side tagi akoina government side akoin thamjaning badi leiriba awana tarba angang nubi school mahai masing tamba phangdriba ana ayek ahal lorba kaya yauri singsi mayum da mai maram damda athu matamda halan biyo haibasima akoina government gi side akoina masima thamjari matung dasu amu han sigumba akoigi Maitei Heritage Welfare Foundation lasin matung dasu amu han tawba ngambo ojage haiba wai kharasi Elang Khangpokpi Relief Center da Leirambi Serodagi Memi Kobi victim amana MHWF ki tengbang adubo thagatpa wafam kaya thambaga loinana lanjena duna leiriba makoi masa masagi yumda hananaba lengak na sinbiu haipa wafam su fongdoki Committee for Peace and Social Harmony Head Office Kaksing na sinduna May tang taramatoida hauduna hanglakiba relief camp haujikna Kaksing Chumnangi Indoor Stadium da hangdiba sida leiriba inmate chingna ningthamtha changlakpaga yamna darkar leiriba double blanket kun amadi single blanket kunipan khong moja amadi chana thaknaba potlam kaya mating panglakre mating asi wahengbam leikai makha leirak chongtham koluptagi leikhidraba chongtham selungba amadi sanatombigi imung manungna pirakhibani tengbang potlam piriba asigidama Committee for Peace and Social Harmony gi P Somarendrona thagat wahai kaya fongdorokli Kanchipur da leiba Standard Robert Higher Secondary School na si Wangjing amadi Kaksing da leiba relief camp singda tengbang potlam kaya khusin nakre school asigi chairman PS Landoni na chingduna chatkhiba tengbang potlam khusinaba relief camp sing adudi Wangjing Kotompopi Sports Complex da hangba relief camp amadi Khamanipur College Kaksing da hangba relief camp tani tengbang potlam sing aduda mahairoi singna chijinagada ba potlam blanket yauna chana thaknaba potlam kaya su yauki khongchat adugi matangda wangang laduna school asigi oja RK Open Ron High school asigi oja singna angamba sel khaina duna tengbang potlam sing asi khuchinabani ngasi dagi hauraga chathagadoriba tengbang bagi thoram asina lanjenna duna relief camp ta leiriba kayada mateng oigani ningtham tha matam lakpaga iroinana ayingba koknabagi damak blanket su tengbang potlam singi manungda yawi chahi asigi haukiba May gitang ahumdagi hauduna thokiba charang nabasina miyamda chaun awaba mayok na hale aikoi amatta oina hotnaduna awaba tarabasing asi koknaba mating tawsi haiki Manipur gi Puwari da yamna luba maru oiba laifamlen ama oiriba Moirang da leiba Ibudau Thangjingi sanglen chanaba Chief Minister N Birena anishuba tangka ki oina lupa lakh tara Moirang Kendro ki MLA Thongam Santi ki Kuthangda Thangjing Seba Mandal amadi Jingu from Naiba Cherap loishamda ngasi mating pangkre MLA Thongam Santi na fongdokhibada Moirang Ibudau Thangjingi sanglen asi sabada awaba kaya mayok naki mamangda su sanglen asi sabada mayok nariba awaba sing ubiduna Chief Minister
N Birena Ibudawgi Sanglen asi sanaba lupa lakh 10 amashu mateng panglakre adubu Ibudawgi Sanglen asigi taruk suba mathol saraba matungda tayet suba mathol asi loishinba ngamdana leibadagi leibaksigi maru oiba laifamni loishindaba yade amadi masi loishilaga leibaksi thokliba irang asi loishinba oirasanu haiduna aroiba mathol asi loishinaba ani suba tangka ki oina lupa lakh 10 asi kalakpani haiki MLA Thongam Santi Masa Ibudau Tangjingi Laikoda Laktuna Siagi Mateng Adu Tangjing Seba Mandal Amadi Chingo Famnaiba Jairap Loishangi Famnaiba Singda Kushinaki Nakal Amarumda Moyang Kendrogi MLA TS Santigi Meeting Makada Department of Social Welfare Government of Manipur na Sinduna Miyamgi Sabkhotnaba Paikhatliba Thaurang Singi Kanaba Singi Saruk Ama Oina Moirang Kendra Leiba Kangatlaba Miyosingda Chief Minister Widow Pension Scheme CMWPS Manipur All Age Pension Scheme MOAPS Amadi Chief Minister gi Hakshil gi Tengbang CMHT Karching Yenthokpagi Tharom Ama Moirang Film Lekaida ngasi pangthokre Tharom aduda Moirang Kendra gi MLA TH Santi MKPF ki Chief Advisor Dr. Y Modu NPP Moirang Block ki President PH Megha Tangjing Seba Mandal ki Working President K Achoba NPP Moirang Block Youth Wing ki President CH Robina Athoiba Mitungnen Sing Oina Saruk Yaki Tharom aduda CMHT card Chanigani Futaret Widow Pension Scheme gi Kuntra Manga Amadi Manipur All Age Pension gi Saniga Yankai Taret Punna Changwaga Kuntra Mapan Khangatlaba Miyosingda Karching Yenthoki Tharom aduda MLA TH Santi na Fongdoki Bada Manipur da Thokliba Irang asida Tha Manga Hena Thabak Subam Nomfom Khangkhidre Amadi Lanthum Kaya Mang Takre Mangkhrabasing asi Fugatlaga Su Nomduna Sel Tanba Haurasi Kumsi asi Leibaki Irang Leibana Manipur gi Apunba Saktam Kaidanaba Thawai Katkraba Miyosingbu Ikai Kumnaba Utuna Amadi Awaba Mayoknariba Ichil Inaw Ima Isa Singi Yengdaga Ningo Chakauba Taroidabana Ngasi Yeliba Karching asi Chakaubagi Khudol ni Khanbiyu aduga Ingna Chikna Leinaba Kanagumbana Inchilaga Irang Sagatpa Amadi Irang Thoknaba Sinbiganu Hainasu MLA Santina Makhatana Fongdoki Abuna ekhoda ki mame kya amagi tapphade ayi mura ki adu jibona sardi dana asidi tabla sardi la kusida ayi mura ki lebi walo biba puna manipur ki su ayi mura ki lebi su so da mang ga tha manga se ekodi tha manga mangi do tha manga da tha tara sarga anjinna ba aro tha ko bodra manipur ki muhanna Hali pure belong to the fair, pure belong to the what is the meaning idea for Lions Club of Kaksing Greater District 322D na sinduna ngasi Grace Scottish Academy Kaksing da chahi 13 dagi 16 fawgi manungda leiba mahairisinggi oina painting competition ama pangthokre painting competition aduda tongan school manga dagi mahairoi 13 na saruk yaki Dare to Dream haiba theme da pangthokiba painting competition adugi matangda Lions Club of Kaksing Greater gi secretary Nongmaithim Sunita na haikibada Pangthokliba painting competition asida first tarakpa mahairoi adu district 322D zone asigi oinasu first taba ngamlabadi aborta parents yauna free da prize lowa chatpagi khudong sabasu pigani aduna asigumba painting competition asi makhata na pangthorakpada mahairoi singna saru yaduna asigumba khudong sab asi lawnaba appeal tawki Aborta mani parents amani si kakana mo case price lay Ideal Pioneers Club Kakching Ningthaulekai na sinduna club asina konba mafamda leiriba afava mahairoi singda manapi bagaloinena state football player amadasu manapi kre manapi bagi tharom adu Sri Radha Krishna Mandapta pangthoki tharom aduda Moyangthem Ibomcha ex-minister TH Tomba Amadi Kakching Municipal Council gi ward number 8 ki councillor Moyangthep Inakunbina Daista Famki ngasi gi tharomda handak pangthokiba Council of Higher Secondary Education Manipur na loba class 12 ki exam da 12 position tarakrabi Pinewood View School gi mahairoi TH Silki Devi Apokpa TH Roman Amadi Central Board of Secondary Education na loba class 10 exam da chada
34 Daksmith Amataruk Fangduna Mai Pakla Krabi JNB Umatilgi Mahiroi Amba Moyang Naurem Apokpa NG10 Yauna Apunba Mahiroi Kuntra Amadi Football Sanaroi Amada Incentive Award Yentokibani. All Manipur Press Association Ampagi President Surjit Senjambu All India Federation of Master Printers AIFMP East Zone gi Vice President oina amuk hanna khalakpada nungai phongdotuna mahakpu harau taram opagi tharam ama pangthokre. All Manipur Press Association Ampana Sinduna ngasi Manipur Press Club ta pangthokpa tharam aduda Board of Secondary Education Manipur Bosem gi Chairman Akham Joy Kumar Singh, All Manipur Press Association gi Advisor L Bumesor Singh, Sana Konung gi Angom Ningthau Angom Rosor Rasmani Singh, Ball Badminton Association Manipur ki President Dr. Laif Kumar Singh Amadi, All Manipur Working Journalists Union ki President Bijoy Kaksing Tapam na athoiba mitunglen Tharamapu Amadi akhanaba mitunglen oina saruk yaki. Ngasi gi tharongga mai lenena Ampagi Secretary YK Dure na hai ngasi asi India da Printers Unity Day haina pangthoknari AIFMP asi India gi printing gi lamda thabak tawriba singi apunba association amani Prithvi gi oinasu member masing yamna leiba association amakhakni printing technology da Manipur su North East ta mangjil thana chakli technology gi sakholakliba amadi honglakliba khongjel asida aikoisu yaudaba yade haibagi wakhalonda thabak changsili asigumba thabak thorom asida Manipur gi printing bu sakhat maikeida puraknaba Ampagi president su oiriba Surjit Senjamna hanba leitana thabak paikhat piri asigumba thaudang achoba amat lauriba president bu sakhangduna amuk hanna vice president oina khalakpa asi aikoi pumnamaki chauthok chaningai amani phongdoki. Minute amat tu ngasi gi thoram aduda haujik lamdam asida thokliba irang asna maram oiraga thawaina pontha pikraba athoba singi mafamda minute amat tu minna leptuna awa phongdo pagalonina ikai khumna ba utki. Maitei gi puwari gi machak oiba awang taba khoiro mangang sagai gi yumda bagi puya phongba thorom ama khoirom apokpa thogalupna sinduna thanga khoirom da ngasi pangthokre. Thorom aduda Manipur University gi Vice Chancellor Professor N Lokendra, Maipakpi Maternity Style Hospital gi Managing Director Professor KH Tomba, Manipur University Manipur Department gi Associate Professor Chirom Raskejan, GP Women College gi Principal Professor RK Tampasana na athoiba mitungnen sing oina saruk yaki. Thorom aduda awang taba khoirom mangang yumda ba puya phongki. Thorom aduda saruk yakiba moyang hanubadagi Dr. KH Gaurasyam na phongdokibada ngasi phongliba puya asina mali masida leidiba khoirom sagai gi miyoising asi laiga miga samnaringaidagi khundarakpani takli amadi atei sagai singnasu makhoi makhogi sagai puya phongbada machak phongpham oibada achobo mateng oirigani haiki. Punda lari basagi kudima kisu ari bama tamda lari bapuyagi ningthau konongda lari basiga anau miron ga samjana phong bada yam sauba aikogi like sina source among oregane na khanjai hai bapuya asi aikogi hajarji health director obi ba Dr. Sasikumar Mangangna mapung oina sauba director lorokan hai balari ngase koi puthokpangam bani asum na aikogi sagegi lairamba ningthau gi haktaki thaine dagi lakpa khoirongi tattaba mirongi singmo puyamaka Manipur itas thambangam basi atai sagai ju thambangam naba sina lambi morene aine mayam mafamda ningsingjari. Assistant Professor gi result thintadana mari lenaba Education Department haidok piu haiduna ngasi Mejokhurda leiba Manipur Press Club ta press meet amada pangthoktuna DM University na kaukiba 88 Assistant Professor gi candidate singna appeal tawkre. Press meet aduda wangangloi L Surbalan High Assistant Professor 88 post low kibagi result asi longnaba
Advertisement 2020 की December da thokibani amadi interview na 2021 की September da pangthokibani maram asina candidate singi interest da mari leinaba concern authority na result asi haidopiyu haina fongdokhi 2021 dagi hauraga interview sum chatharakpana June 2022 da subject loinamaki loiduna interview se 2022 gi June da loina loishangreba sigi makha tarakpada akogi result ase haidok nabagi namakta akoi authority dagi DM University authority dagi haidok nabagi process se haure na tajahi makha tarakpada akogi Manipur government ki higher and technical education department na exam asigi or interview asigi result ase athubada haido ani haina press release amasu thopa leigre makhada tarakpada so amogi honorable education minister na Manipur legislative assembly da hariba exam asigi result asi am thuna laukogani haidogani haibadi koi thazabadu piba leigre adubu laibak thibadi music phawba exam asi interview lawyer ba tahi ama hela aba phawda interview se haidokana koi leidi phawse Manipur terap loisangda matam sang naharup lakpagi famnaiba oiramba chongtham kabichandra singna chatliba tha October gi tang 18 meragi mangani panba sagose numita masagi anaba amana maram oiduna singzamai okram lekai da leiba mayumda lekhidabada Manipur terap loisangi angom ningthau amadi famnaiba sing yauna minute ani tumina leptuna awaba fongdokre mahaki chahi marifu he sukre ngasi awaba fongdokfa aduda leikhidrabagi thawai mirelna mapugi leikolda ingna chikna leyunaba thongnijakhibaga lonena mahakna leikhidabada loising ngasigi mensinba ngamloridaba awatpa amadi lehoragani hari Maitai Churches Advocacy for Peace and Development MCA PDM gi spokesperson PH Projen Haikre Maitai Lipun gi leader ama oiba M Pramochan bu faraga Churachanpur da puraknaba state police da khangan kre haina tha sigi hoki batang tara marigi pause singda fongdorakhiba adu yaningde ngasi Kumalampak ki youth hostel da pangthokiba paugi mifam amada PH Projen Hai haujik chathariba kangluki irang asida Pramochan asi hek haubadagi ngasi paubada masayang natraga mahakna luchingniba Maitai Lipun haiba organization asigi member singna hingsa gi thabakta yauksinba natraga atopada insinbagi pau takhiba leite police case lei haibasu takhiba leite aduga karamba wakalonda mafamdugi police station na case on tawrakpa complaint adu entertain tawduna court yorotuna non available warrant order thoroklibano haibasi hangpam thoi haina khali makai ani makta soknaba sinaba mai yum mai chakpa yaunarabanina social media da nungaitaba mayam ama makai ani maktagi fongdoknarakli aduga atamnana maitegi leader ama oriba M Pramochan khaktabu khandoklaga faraga purakadabani highway fibam yorokpasi tasingna Churachanpur da leiriba police KSO Kuki Praja amadi mari leinaba authority singi marakta conspiracy ama leirabra haibasi chingnada bangamde Karan Thapar na lawkiba interview mipum khuding magna loina tanari unari haujiksu interview adugi copy lengduna adum leidi maduda akaiba yaukhiba thoidokna lekhide Kuki Furo Manipur dagi takthokani haiba wafam yaukide chumna Maitai sing asi punchilaga Kangpopi district gumbadadi line tangthokpa ngamba Israel oirakani haibani takthokani haiba nate mafurup amadi maramdamda leptana hakchina temsingnarakpa matamda mafurup maramdam ngakthokjanaba chawkhatjanaba chungsinnaba tawjaba miyoi amatada atopa khundaminariba maru oina Kuki Prajana criminal amagumna frame tawbasi kudaktagi tokadabani haibaga loinana Maitai Christian singna iramdam sin thungna santi hanjilaknaba leptana prayer tawri iramdam asida khundariba khudingmangna irang asi pak chawthorakpa yaba mawong wangang makhatana tawdanaba amadi khudakta lepinabasu PH Projen na appeal tarokli agi tilata ti Kangpopi kun ke sinate loma bibiyai ani du mo cham cham bawaye ma hai ge ni maduda yamna wrong interpretation tawna watna smai tawsi ai ko yamna dem tawi masi ta bom thokte ne khali aduga mana masida koigi matam amaka ga koigi Manipur High Court nasu mai saiki habagi warrant tawgi du tam khara kano to busida ko nasu yam piningai hoidi yamne ta se haram ngai ki sutho do kolai de khali
तसेंगना ब्रिटिश की मणिपुर का इरमदम मणिपुर आर्टिस्ट एसोसिएशन इमा सुमांग लीला कांगलुप की सीनियर आर्टिस्ट ओइना लेरिबा ओइनाम अरुण मयामना कुंती साबी हायरका हेना खंगनबबु मिनिस्ट्री ऑफ कल्चर की मखादा सेंटर फॉर कल्चरल रिसोर्सेस एंड ट्रेनिंग न्यू दिल्ली ना फोक थिएटर दा सीनियर फेलोशिप स्कीम 2020-21 पीनबा खलकली इमा की सेक्रेटरी हाई फेलोशिप असी फोक ट्रेडिशनल अमदी इंडिजिनस आर्ट की मनुसना फोक थिएटर दा यूनिफॉर्म ओइरका कंपैरेटिव स्टडी ऑन द स्नो एक्टिंग मेथोडोलॉजी ऑफ पौराणी लीला बेस्ड ऑन हिस्टोरिकल प्ले एंड मॉडर्न कंटेम्पररी फोक सुमांग लीला दा डॉक्टर मखोनमनी मोंगसाबा असिस्टेंट प्रोफेसर मणिपुर यूनिवर्सिटी ऑफ कल्चर की मखादा चही अनि रिसर्च तौगदबनी महाक ओइनाम मयाय लेकाइदगी लेखिद्रबा ओइनाम अंगांगहल अमदी ओइनाम ओंबी इनाखोंबी देवी अनिगी मचानुपानी पनबयाय ओइनाम अरुण इंग कुमजा लिसिंग अनिगा जूनियर फेलोशिप फंखिबा लेखरे नामयपम सांदेसोर कामेसोर निंगसिंग साहित्य मना 2023 सकनायरबा अइबा प्रोफेसर नोंमाइथेम तोंबिदा लांथोक्रे राइटर्स क्लब मणिपुर नंबोगी कुमापन सुबा मापो कुमोन लेनेंगसी मणिपुर प्रेस क्लब ता पांगथोकपा थौरम अमदा हाइरिबा मना असि प्रोफेसर नोंमाइथेम तोंबी सिंगी लाइरिक वहाउदोक अमसुंग मैते वहाउदोक अमसुंग अतै वारेंग खरा हाइना मिंथोनबा नैना वारेंग लाइक असिदा पीखिबनी ngasi थौरम अदुदा प्रोफेसर पोलेम नवचंद्र सिंह मणिपुरी डिपार्टमेंट मणिपुर यूनिवर्सिटी अमदी खाइदेम तोंब सिंह वाइस प्रेसिडेंट राइटर्स क्लब मणिपुर नंबोल ना अथोइबा मिथुंगलेन अमदी थौरम मपु ओइना सरुक याकी ngasi थौरम अदुदा डॉक्टर थिंगबाइजम नबक कुमार सिंह ना इबा लोया लमगी मपाव अमदी शरचंद्र नोंथोंबम ना इबा खोंगुल कौबा लाइक अनिसु फोंखिबगा लोनना लाइरिक की मतंगदा डॉक्टर एम प्रिया भट्ट रिटायर्ड प्रिंसिपल इम्फाल कॉलेज अमदी सलाम तोंबा साहित्य एकेडमी ट्रांसलेशन अवार्डी ना वांगांकी इंडियन डेंटल एसोसिएशन मणिपुर स्टेट ब्रांच डेंटल कॉलेज रिम्स अमदी अपुनबलोप निंगथौखोंग ना कुसमनना सिंदुना मंगोलंगांबी कॉलेज निंगथौखोंग रिलीफ कैंप ता फ्री डेंटल कैंप अमंगसी पांगथोक्रे थौरम अदुदा खंग हैरबा डॉक्टर सिंगना हक्सांग फना नाद येक्तना लेंगनबा ओरल हेल्थ फबा तंगाई फदे हाइबा हिरमदा वांगांगदुना रिलीफ कैंप ता लेबा इनमेचिंग पुन्ना वाखल तामिनकी लोइनना फ्री डेंटल कैंप अमसो पांगथोकपगा लोइनना मथौ ताबा हिदाक सिंगसु लेमना पीखी डॉक्टर खाइदेप देवाना फोंगदोखिबदा बिष्णुपुर डिस्ट्रिक्ट अहानबा ओइना फ्री डेंटल कैंप असी पांगथोकपनी कैंप असिदा नतना मखाताना कैंप सिंगसु सेंदुना मणिपुरदा हौजिक थोकलिबा इरांग असिदा अवाबा मायोकनरिबा मियोइसिंगदा यानाबगे अवाबा लेहंदनबा होनगनी हाइकी मेगी तांग अहुमदगी हौदुना थोकलिबा इरांग असिदा इमा लेबाक मणिपुर की ngमखै कायबा यारोय हाइदुना थवाइना पोंथा पीखरबा अथौबसिंगी मफमदा कंगले इना योखतलोप नंबोल सिंदुना हाइकत लेकत तंबगी थरम अमा नंबोल कैथेलदा लेबा पब्लिक हॉल ngasi पांगथोक्रे थरम अदुदा नंबोल की अकोइबदा लेरिबा मियामना हाइकत लेकत तंबगा लोनना मिनिट अनि तुमिना लेपतुना इकाय खुमनबा उतकी Israeli forcing na fazinduna leiraba Palestinian city Gaza da leiriba miyam mating oinaba Indiana humanitarian aid thakre haina Ministry of External Affairs na fongdokre hidak langthak ki aid tons taruk daksmit mangarom disaster relief material tons kontrani thoi khak Egypt ki El Eris airport ki damak thadokre hairi polam sing adugi manungda life saving medicines surgical items tents sleeping bags tarpaulins sanitary utilities amadi water purification tablet yauri haina official spokesperson Arindam Bakchina fongdoki Israel na Gaza da air strike tawtuna attack chathaba lepri ngarang nimidang chathakiba attack ta Hamas ki commander ani yauna Hamas militant kya hatkre Israeli Defense Force na attack aduda khulai chahum hena sizinaki hairi Hamas militants commander ani adu Nukba haina khangnaba October 3 ki Israel da attack chathabada mang thakiba unit adugi commander singni hairi attack chathaki mafam singdi multi story buildings tunnel steps
weapons storage sites, command center amasung terror group singna lotpham oina sijinariba masajid sing yauri attack adugi matangda Israeli Defense Force ki wangangloi Rear Admiral Daniel Hajarina haikibada makhoigi troop ta ki halakpa singbo masing hanthanduna makhoigi mathangi lanjangi tharang tawbani haiki Sahi Kuntra Humdoi Shuraba Railway Protection Force RPF ki Constable Amana Jaipur Mumbai Central Superfast Express train da thabak tawba mahaki senior ama amasung Muslim ahum nongmaina kapna hatlaba matungda Uttar Pradesh da leiba mahaki mamada mobile phone da mahak television news channel da breaking news oina yaroklani yengu haikiba mihatpa Constable adugi matangda court ta pikhatkiba charge sheet ta pali Bori Valley Government Railway Police GRP की Setansin Saudori na RPF Constable adugi mama Basudev Solanki bu kauduna wahang pahang taubada wafam adu fongdorakibani hairi RPF Constable aduna mahaki senior ASI Tikaramina amasung Muslim passenger ahum adu hat ke haina hatkibani hairi Aruibada maruiba pau amukhana Sanarishing Sanabada Kaba Amadi Poba Haibasi Mahausani Adubu Kwaidagi Maru Oribadi Best Performance Pibaduni Haina Chief Minister N. Birena Fongdokre Maitei Lipungi leader Pramod Changi Mathakta non-bailable warrant issued Taurakpada Maitei Services Advocacy for Peace and Development na Yaning Dorakli Lunana Railway Protection Force ki Constable Amana Jaipur Mumbai Central Superfast Express train da thabak tawba mahaki senior ama Muslim ahum nongmaina kapna hatkre ngasigidi image PAODAM pijaba matang asida losinjare mi tabiri basingbo amukana kurumjari